Kautruk drone bombing gi attack NIA na ngasidagi thejinba hokre kangla pausena phongli sahi asigi September amada koki khulai paiba singna kautrukta drone bombing yauna bom amasung nongmai kapsinduna akanba attack chatharak padagi ngangbam ongbi surbala lekhidaba amadi mahaki machano pina makhutta nongmai maru oina panbadagi sokhiba case aduga mari leinana NIA na ngasidagi thejin humjinbagi thabak chathaba hokre investigation adugi saruk ama oina NIA gi official sing ASDPO Imphal Lamsang Police Station gi OC amadi forensic science ki experts sing yaubatim amana crime scene aduda chatuna yengchinbaga lonana NIA gi team na phili report amuk nauna yengchinki panba yabadi ngangbam ongbi surbla numit aduda kautrukta leiba mapam da lakhibani khanghaudana kuki khulai paiba singi atekta Bethelomdagi Pairakpa Namai Maru Amana Mahaki Kokta Panbadagi Mafam Adumakta da Laikidabani Todok Adugi Matang da Haukiba case Adu Impal West District Police na Pairam Badagi Numit Karanigi Mamang da NIA da Sinakibani Hairi Mifam Yahudrabasu Minister Delhi da Paisin Kre Ngarangi Mifam Adugi Sapsaba Agenda Madi Warrior Kangmangamdri Hairi Pauzel News Service da Gilokosari Ministry of Home Affairs na Lusingduna Manipur da thokliba irang asi loisinanaba ngarang BJP gi North East Coordinator Sambit Patra na mayai tangbal lauduna pangthokiba kuki mitai amadi naga singi wari sanabada yauhodrabasu ngasi pung ama makhairom taba matamda Manipur gi Chief Minister Nongthombam Biren akhanaba flight amada Delhi da paisin kre CM na New Delhi da paisin kraba matung da hayeng ayuk pung 10 rom taba matamda Haryana gi Dusera ground da pangthokadoriba state adugi nauna Chief Minister oina wasak laugadoriba Nair Singh Sanini gi Thoromda Saruk Yagani Hairi Thoromaduda Prime Minister Narendra Modi yauna BJP gi national leader kayaso Saruk Yagani Hairi Manipur gi Chief Minister N Biren na New Delhi da leiringai manungda BJP na lengak pairiba state singi Chief Minister singi oiba mifam da su Saruk Yabaga lunana Union Home Minister Amit Shah yauna center gi maru oiba lusingba kyagasu unaduna hojik thokliba Manipur gi irang asiga mari leinana wari sanagani hairi nakala moromda ngarang mamang sahi gi me omdagi Manipur da chatharaliba irang asigi waroi sin puraknabagi ahan matangkak oina Khan Market ki 20 Subramaniam Bharatiya Markta leiba Ministerial Hall da Lok Sabha gi MP su oiriba BJP ki North East ki Coordinator Sambit Patra na chair lauduna pangthokiba Manipur da khundariba Kanglup ahumgi irang asigi waroi sin puraknaba pangthokiba mifam aduda kari warip laukibagi haiba adu hojik phawbagi oina India lenga ki maikaidagi wafam amata miyamda hongdokpa leitri mifam aduda saru yakiba Manipur lenga ki Minister Singa pau phaunaduna ngarang pangthokiba mifam aduda kari agenda puthokibagi kari warip laukibagi haina pau hangmada madugi chap chaba paukhum pausi asida pirakhide pangthokliba mifam adu Manipur gi thokliba irang asi loisinaba waroisin puraknaba mifamla natragana Kanglup ahumgi maikaidagi tongan ba taliba demand sing adugi matangda khanaribra haiba du pausi asina chap chana phangmangamdri nupi oibi amadi ikai khumnapabu leikha tana singthanaba honaba laibak thibani kangla pausi dagi lakhosari pathoksari Haukiba numit kharani ki mamangda haingangdagi khoinaijam Romario kauba mioi amaga haingangdagi masa leirabi nupi khainaduna mapamda leirabi amaga thokiba thokaningdaba thodok amaga mari leinana KCP Nongdren khomba group na print namadi electronic media da thaturokpa pau amada thodok aduda senariba nupi adugi matangda sirakliba maral sing adu impham yaudaba aranba wafam amani lawi haina Friends in Need Society Finance ki General Secretary N Sanatomba gi Zirol amana hairi thodok asida senariba nupi adubu matau karamna kari basista professional sex worker ni hairibano loinana thodok adu red yanadabadagi tholiba thodok ni karamna hairibano nupi asi professional sex worker ni hairabadi khodam changdam puthokpa ngamgadra tasengna professional sex worker ama oiba tarabadi Manipur State AIDS Control Society Max natraga hiramasida thabak tawriba NGO singdasu record soidana laipam toi Wayenbagi mingda michang sanga yengduna amadi selna mamai chumlabadi lup adu kuina chatloi haiba si khangminaba yamna mathau tai loinana ising leitrabadi nga so hingba ngamloi haiba si
ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ RK ꯏꯆꯟ ꯊꯣꯏꯕꯤ ꯀꯧꯕꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯃꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕ ꯑꯃꯗꯤ ꯑꯊꯤꯡꯕ ꯀꯌꯥ ꯊꯝꯖꯤꯟꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯆꯤꯟ ꯃꯦꯅꯕ ꯍꯣꯠꯅꯕꯗ ꯑꯃꯗꯤ ꯐ꯭रीडम ꯑꯣꯐ ꯁ꯭ꯄꯤꯆ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯅꯤ ꯍꯥꯏꯅ ꯂꯧꯖꯕꯒ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯔꯤ